Hi mayam, ahanbamaktada mayam pumnamakpu khurumjari. Ngasise ai chat sembagi video oina hapjarage. Ado mayam aigi channel asibu nungsibiduna subscribe tawbiramo, like share comment chu tawbirao. Ado mayam video si yengminarasi loiba phawba yengbiyo. Kamen sinbi chanam daidi sing daidi sina chat masala khara hape. Zira powder, morok asuba ꯑꯗꯨꯒ ꯁꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯅꯤ ꯆꯠꯅꯤ ꯁꯦꯝꯃꯅꯤ ꯑꯗꯩ ꯒꯥꯖꯔ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤꯁꯦ ꯑꯩꯅ ꯌꯥꯝ ꯂꯧꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯄꯥꯝꯗꯦ ꯍꯥꯏꯅ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯍꯥꯞꯄꯦ ꯇꯤꯜꯍꯧꯁꯦ ꯁꯨꯃꯥꯏꯅ ꯑꯁꯦꯡꯕꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯉꯧꯔꯅꯤ ꯉꯥꯏꯍꯥꯛ ꯃꯆꯨ ꯑꯣꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯆꯨꯁꯦ ꯈꯔ ꯉꯥꯡꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯄꯦꯁ ꯆꯠꯅꯤꯗꯣ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯀꯛ ꯀꯛꯄꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯖꯤꯔꯥ ꯑꯁꯨꯕ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯃꯣꯔꯣꯛ ꯑꯁꯨꯕ ꯒꯔꯝ ꯃꯁꯥꯂꯥ ꯈꯔ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯌꯥꯏꯉꯪ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯃꯍꯤꯁꯦ ꯈꯔ ꯀꯪꯁꯤꯜꯂꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯐꯨꯠꯄ ꯑꯥꯂꯨꯗꯣ ꯈꯔ ꯇꯛꯈꯥꯏꯔꯒ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯅꯤ ꯃꯥꯒꯤ ꯃꯔꯣꯏ ꯃꯔꯥꯡ ꯀꯩꯀꯥꯗꯨ ꯆꯪꯅꯕ ꯈꯔ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯅꯤ ꯆꯥꯠ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛ ꯆꯥꯠꯁꯦ ꯃꯨꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯃꯩ ꯃꯨꯊꯠꯂꯦ ꯊꯥꯡꯗꯔꯒꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯅꯧꯕ ꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟꯠꯁꯨ ꯇꯧꯕꯤꯌꯨ ꯆꯥꯠꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯔꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ